Mai thadokibado khoi che yum lai tabinina nungaite Chuzambura laibabudi nungai adubu school ka bajisu nungai sigi school jesu kewate chak chu pijani hai aduga nasi ju mama hoina chak chu yelle e chak chu pore maduga school da ju baba nana basu amju bange madu mem hoina ju lai cho dum tak pias hawa mai tai ge oina amata ni di hai aduga film da kitang horam asem wagi di adum khanai school ka nabaga lan tawbaga amuka school ka bade am nungai mapawe irang thokasina maram oidana khoigi school chu ka dare aduga larik su phajana tamande aduga yum mai su thado aduna khoi sida le aduga nungai na le adu sida le besisu adum nungai adu arso yumda laing ba pha da di irang thodi kan da di nungai na le adu sida irang tawbadagi school su phajana tawde high school ka da yam harawe do anauba imam thina bodo adu nungai adu sida laibodo yum jun jangi uniform ju pe do hayeng dagi phajana school ka bawrani awaba marakta yaning hunbagi paudam kaya tom tibida thilakti kenga se khada oirabasu kawba ngamnaba kem asida janjal kamdau lairik bahana ba made lairik tamthana ba mamangdagi konarakibani masida kemasida laiba singbo kanida soikidagi hayuna aikoje senadiriba tongtu kendra relief committee ni singna mateka kami masigi damba committee subu khadagari hojimaki oina jana khara kendari akan pata laiba eastern girl high school da tamlagani atopa mahiroi khana mission school singlauna tonga ba private school da tamlaga thorang tawri hojik thokliba irang ase mahosagi phibam da hayina lawriba tongtu student oidoi basingasi gi marai bak nasi gi mirona samlam se haina mahana makata ki homsel ro phangani adu iskun ka phang uniform chil iskun ka phangani haibda machi da moina smiling face ang laiba simuju ubuda ai thamoi sengna aina mayam gi honabdo adum sima apel